Tamjari, ISTV News Make Tabis Utaram Jari, was a Mario Pau. Yausang Kumay and Sidiki Hokre, Lekaida, Yausang Sports, Mona Cray. ISTV Awang Pok Hokser, Route Northeast Nasi My Partner, Fala Lagre, Amasung. Singi Manu Hanjin Mom Singda, Wako Tokoda Forest Department in Simbangam Train. How's it Mapungo Pau? Lining each other be a Harau Teamagulena, Yausang Kumay, Nasidiga Hokre, Quarambal Ketelda, Yausang Kumay, Marilena, Mulisin Kana, Port Naval Lanaki, Numit Mangani Chatagaba Kumay, Sigamarilena, Numidaramda, Lekaikada, Yausang Mait Haduna, Lining Yoba, Torumkaya, Pantoki, Yum Dangang Sina Nakating Niba Chanaki, Yausang Kumay, Sgi, Mipum Kudimana, Harau Team Nasariam Nisana, from Donorly. Ngasidagi Yausang Sports, Tungan Baleka da Pangto Pahunakre, Yausang Sports Kidama, Funkiadigi, Mioikiana, Kangladig May Lawalaknaki. All Manipur Walking Journalists Union Amjugi Sports Mitsunga Siriga Hokre, MLA Bishwazitna, Kangladagi Mailoro Matunda, Amjugi President Kusinaki, Amjugi President Lusingba Team Aduna, Kangladagi Manipur Press Club Fauba, Kongsat Amagalunana, Kangladagi Mayadu Puraki, Manipur Press Club, Social Welfare Minister A.K. Mirabai, the Kusinar Matunda, Mirabaina, Maira Chukatuna, Amjugi Sports Mit Hauduki. Tharong Marilena Social Welfare Minister A.K. Mirabaina, Yausang Mit Mangani Sida, Remadamatam, Mangandur Legadawi Saru, Pawis Singi Marakta so ato Tana Bagidama Amjuna Sports Mit Amasin Basi, Apapokongtang Amani Haiki. Sports play of Jabasinda, Toba, Equa Amjubi, Labor members Singna, Equi Maruina, Toba encouraged over Amadi, Orativan, Haron Sinda, Equida Taba, Nisasa, Matamanganba, Amadi Tonganba, give the Sachiga Dabadagi, Sports, Ibasina, Equi, Anova, Equi, Manipuri, Kindamapiduna, and Haron Sinda, Magi, the Dolbo, Kalon Mayam Sinda, Anova, Equi, Amuk Mayra, Musukata. Nasibena Kangladagi Laura Maira Lauraga, Masida Sukatuna, when Hondoiba Sumaina, Go Sports Asina, Anova Mairama, Equa Sukat for the Luinana, Lamdam Side de Leriba, Hataba Wakalon Maya, Hadokuna, Nasi Leriba, Anova, Wakalona Mada, Apaba Samaza Magi, Apaba Lamjing Mera, Amabuiba, Yambagi Wakalona, Soidanamaki, Power Monogani, Habigi, Egitamoy, the Paujabale, Winana, Asimulava, Equa Numit Manganigi, Arema. Magi Gadova Kaya Sinase, Koi Maseti Marata, Musi Sanana Amaga, Equi competition Doguna, Anova, Kalona, Maki, Nama Supire, Hoinana, Masina, Equi, Ladiba, Amakatan, Amakatangana, Iram Pudding Mata Equina, Equi Royal hand to hand, Equi Samnaduna, Lamdam Sigi, Anova, Yaola Mapurana, Vonabada, Equi Sauba, Amjuna Toga, Kayam, Lori Havase, Egitamoy the Paujabale. Manipuri Governor Dr. K.K. Paul Amasung, Manipuri Chief Minister Okram Ibobina, Yausang Kumaygi, Manipur Miam the Yapa Pautil, Pirakli, Kumayasana Lamdam Sinuaya, Water Padaba, Nungsisana Lamdam Mama Orisno Hairi. Deputy Chief Minister Gaikang Nasu, Miamda, Yausangi Yapa Pautil, Pirakli, Makal Matil Kiana, Laiting Laba, Machugi, Kumay Yausang, Lamta Hagi, Punima, Numitagi Horiba, Asina, Dharamajat, Kangu Kiana, Pulaga Kunda Mineral, Lamdamasida, Kalak Yankina Batadokuna, Amatoiba Wakalda, Equipuna Nungsi, Chana Himinaba, Hana Sunaba Yaudaba, Chaukatpa, Santi Leva, Iram the Manipurama Pibi, Oresno Hairi. ISTV gi Awang Nong Pok Concert Route Northeast Nasi Mai Pakna, Infala Halakle. Mamang Taki Kunito, the Manipur Chief Minister Okram Ibobina Kangla, Mamang Lam Taki, Concert Asina, Kohima, Dimapur, Asami Hojai, Silzagi Tuan from Sing. Aijol amadi Guwahati da Kundari ba Manipuri singu naduna makoi awar pa singi wari sanaraki
network asigi present khamba salam na lusingba team asina imphal hek thunglabaga network asigi executive members na haraute am okay khongsat asi mai pakwa amani masina miyam go unarakpi thorom episode 9 na tha asigi tara mangadi sandokpo horgani atuba matamda ani suba khongsat amasu chananaba sem sare haina khamba salam na phongdoki ISTV na Manipur ki mapandal jiba state sim mapam de khundari ba Manipuri sim unaduna Manipur da legally ba ISTV na 2 vote each the beginning na muntonba how giba February ki tarikh kuni thai digi honorable CM na gangamang ki thabi dina akoi North state punam chacha hure adu ngasi akoi mahum sida akoi amuk thungjare tawda di akoi chacha ba kanda Arunachal Pradesh ki di moya chauba ban blocket le mana mana modina akoi Arunachal Pradesh akoi changmung mukhi de abi rudam yam waru di no lele adu the beginning na mutham jabni na akoi amuk second phase na running man sida ko tana na akoi hole jabni na adu na ISTV miyam ISTV indio pino na ISTV na 2 vote sena thonjari ba episode ase mayam bauchagani amdi episode ase aikoina live mas ko tawa digi lep tana chayul kudingi sabuk chaduna kunalitari ba noriya kunalitari ba miyam gi punchi mai amdi punmak ISTV uchana thawang tukjani miyam na ISTV bu dumjala kada pura bu support bi waina ISTV mu chinjari na pagdom jagi lamdam asigi singi manung hajinba khulsingda lambi fauna hanabani haiduna phum kayada uwa yantarpagi thabak kaya lepna chathraklabasu forest department na khangsinadana leiri jiribamdagi kilometer chamarom changsilaga leriba bangai range ki khul kuntra henbada PMGSY amasung MLA local area development fund gi makhada lambi semai thabak asida charu u pambi kaya yantarpagi thabak chathari masida forest department na khangsin usinadana leiri thawong asi lepna chathraklabadi akoi film kanana budamak chahi amadi sayoli palan kaya leptana pangtolobasu karisu kanaba phangloi haina lamdam adongi miyamna sarkar gi mari leinabasgi puning singsilakli imphal gi mafam khaktada miyoi kayana uwa yantatpa amadi singmai temthoktuna lengoi pekpagi thabakta athingba khara thamba khaktana manipur gi honglakliba ingasa si kanba ngamloi forest department singi manung hanjin form singdasu miyeng changba tangai phade haiba wafam sing thablakli Imphal West Police Commando Complex ta ngarang Imphal West Commando amasung taranithoi suba Bihar Regiment amadi mapal suba Sam Rifles na puna sinduna IED gi matangda awareness program pangthubolena IED bong gi matangda demonstration tawduna police personnel singda khangan kre thromasida Imphal West Police Commando gi DSP Krishna Tombi taranithoi suba Bihar Regiment ki officers sing susurya ki awareness program aduga mari lena army gi bomb experts singna matokramna IED thiduna loktokadage amadi mukhana taram nokchari Mang Imphal leba KLLK gi office building asi Works Minister Dr. Ratan Kumar na sangakre thromasida Mang Imphal Municipal Council gi chairperson TS Ras Mohan KLLK gi President L Ningthemani su saruyaki Minister Ratan Kumar na haiki sanabagi hosi kumang yang na chansin bana lamdamasi gi sanari singna malem na saktak pagloina tinjang kaijang daba khunai ama sengropda soba thodang lori lamdamasi gi music sana khonam gi lamda hena chusinna ba ngambagi gunlai lamdabisu sanaroi singsi ningthina semgolabadi P3BSC kudum chanbang ngamgani BJP Imphal West District Sports Cell gi convener oiba miyoi ama mayumdagi fakhraga khulai konana fabani haiduna laphel police ta maral pisinduna sinaramne haina sengmai area committee nupi luki president Amravati na paumi singda phungdokre ngasi lamsang pangthokeba paumi sing unaba amada police na fakre haiba Sairem Bobogi mama Sairem Odubala na mahaki masana pasi lalhulu amada yaurubadagi lisingni taramdugi January thada surrender tawduna mayum kai pandun leraba miyoni mahak BJP Imphal West Sports Cell gi convener ni thasi ohumda singdada leba Sam Rifles na masagi mayumdagi fakraga lampel police ta khulai ge konana fai haiduna sinarambani Sengmai area committee nupiluki president Amravati na haiki Bobobulam sang kendra gi MLA gi khuzul thorang na phan bani hiram sidap BJP Manipur Pradesh amni sarkar miyeng changbiu Magi simphau karisu leite yen khara loje adusu upai leite hingom leite dana ngawraba angang asigi punsi je pura bat paneba army ni sina hujiksu amuhana masi yahon ge dore UGC da sibila targa hingba masigi lapham sida
ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯍꯧꯖꯤꯛ ꯂꯩꯕ ꯁꯔꯀꯥꯔꯁꯤꯡꯁꯤꯅ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯤꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯍꯥꯏꯗꯤ ꯍꯤꯡꯕꯒꯤ ꯍꯛ ꯎꯃꯠꯂꯤꯕꯁꯦ ꯃꯁꯤꯗꯪꯗꯤ ꯈꯤꯇꯪ ꯍꯤꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅ Farik hariba miyosi palta leringidiga hona masagi oijaba khakta thiba kanglukki khandaba miyoni haina Manipur Pradesh Namru Congress ki Vice President MI Khana Maral Sikre ngasi Moirang khomda leba party asigi office ta pangthopa pawgi mifum amada mahar makha taraduna Farik kanglukki amadi lupsingi mingsa thinaba tawduna lakli miyan maha asi kananu haiba punna khangsinminasi Manipur Prajagi Amaruena Muslim community ki against the Makhan Kayagi trying to no lakpa Mioini Mahaki Tabak Thoramda Miamna Maram Kandra Mate Amata Pambigano Adobo I press release Amada Mahana the Sami Secretary Organization Oringeda head appointment of Waza Sindagi sent to Miano Kongat Ki Hairuba Dudi Matik Java Praman Tivada Hangdavadagi Lebak Mia Mamadi Samda Madu Soigre Haina Ain Sendok City. Nambul Turel gi retaining wall Sengurpada Niom Tuna Tabak Tauki Tabak Suriba Music na Fangadaba Senpam Pangandana Niom Nal na Chek Mana Kaito Kumatang the Sarkar Sumba Tidio Puduna Warrior Purna Bohona View Haina Special Contractor Toksom Nodiastan Nangarang Manipur Press Club to Pangto Papamus Una the Fundo Cray Mana Makatana Hana Piba Walk Order Bu Sandok Sanjin Taure Didio na Hiram Sida Tumina Laito Pasumde Lokot Pum Toko Tabak Sing Loko Kadavani Pamus Unabadu Dasaruakeva Contractor and Kumarna Nambul Turel Retaining wall tabu walk order si Mahak Masaka Mingdalopani Mahak Masana Nodia Chanda Lupalak Kunma Palising Tramatui check e Haina Pundoki Nimatu the commando Laktuna Maki Mayunda Sarkar gi check Puraki Makona Secretariat ki SBI Bank ta Chamirsi Haiduna Namdupuki Bank ta check deposit Toromatung da clearance ki matam hele Haiduna check Kai Tokwa Mita Masaya Udavin Haina Makona Kalaki Haiwa Punkumar Pundoki Tadoski Marilena Imphal West ki SP gasu phone wari sanaduna akaibilete harakibasulai clearance ki matam helabasu masai yaugudabni haina khangla kharga mahak masai yaugdana sel kaithokibasi kari lebidgi no khangan view sarkar athu matam da leiriba che nabasi yingsin view haiba afum thamke aine adu national tawbodi nadra misam bajan tawbodi police na pari hai dandi pile ba india ki aine yadawni na aduma aine adu tawbodi police na tawbodi mantri na tawbodi Kaisan Thong Elamam Lekai Lerik Asawuda Nang Saba Community Hall Amangarang Kendra Sige MLA Laisum Ibom Chana Sangaduna Miam the Kusina Kre MDS ki Sentang Makada Lupa Lak Tarahumdoi Rumchang Sakiba Holadu Sangabagi Thoramda Ward number Tara Matogi Councillor PS Memcha Tombina Thoiba Mitungnan Sil Oina Sarwiaki MLA Bom Chana Fungdo Kibada Ho Kiba Chahi Ani Romasida Kendra Sida MDS ki Chandang Makada Community Hall Taruk Sakre Hausi Ama Sabagi Tabakana Chatari Loinana Lisingani Tara Manga Tara Trukta MDS ki Chandang Makada Kendra Sida Community Hall Ahum Sanana Bathorang Tori Miam Gisauko Tharangi Tabak Paikapada Miam Nasu Mating Pangview Haiki Saukhat Tharang Ama Paikapada Ayat Apan Bibasi Saukhat Pagi Kudam Nati Haina Nambol Kendragi MLA and Lokena Fungdo Kre Wafamasi Ngasi Langpok ning thau laibung gi sanglel miam da khusina bagi thoram da phungdo khibani Langpok community hall la pangtho gi thoram asida lai committee gi president and Dhadan Sanjembam Pukramam Jila Parishad ki pradhan Naurem Tomba masung miyoi kyana saruyaki MLA Lokenna sanglel asi mahak madimaki mung manungna putoktuna sabani chawkhat thorangi tabak tawuda rajniti gi wafum pusiloidabani Manipur State Bharatiya Janata Party ki president na Manipur ki chief minister oigani haina ngangna ribasi mahakna CM oibagi thajaba pirabadi tam ama rajniti dagi pothage hauzik lairiba BJP gi miyoi singasi election na mai pakadam amate yaude rajniti tawuda chinga khutka manadaba miyoi singi haike Manipur ki lairiba kendra hupu sidaiga chigil kendra simadi MLA karakane haibado amatam puthokpe oba ngasi lairiba BJP sita amatam leitabani Sidaiga akhoi ki dalepi ba haujida BJP ki president oi basina chief minister oine du ki thaja badu da ai wonda PO anta desh ta thabok chapa ai iswar ki lai mangni agwa mano oi da pa ta he to oine haja badu di ai yate oi ma ki ya ki thaja badu madu he lai raba masi iswar ki lai mangni ai kotha ki chahi manga ta ai kotha ke anta desh ta thabok chapa Sidaiga ai ki district ta ai ki kendra ne bina chief minister oine hair ka bu kari do bugi aina bhole ka dori no sahi manga khatani aina potha ka daba ai idi matam yamna lairi Manipur in
amukana taramokchari ahan taranithoi apok marup hauna sangna sinduna marifumanga suba lamta thabung lining mifam apok pachahi rol ngasidagi haila kandigi hauna sang laisum kulda hokre mifam asigi ayuki thoramda phambal ira thoram mingkhai lawa amadi apok maruki apunba miyeng amasu mitei furuki phibam tanaba gi matangda nainaba mifam pangthoki thoramasida apok maruki lusing ahal nauria amusna mitei marup Imphal gi President Yung Khaibam jingkhai ngan baluang su saruyaki nungthilik thoramda using President Yumnam Nabachandra Endangered Tribal Language Promotion Board ki convener Dr. Thoksom Chandramani apokumaru mitei lebak Imphal gi President Noi Kapam puthiba su saruyaki Yumnam Nabachandra na Manipur amasung Manipur gi mapalda leriba mitei singna masagi nat amadi line laisol bu chaukhunaba angamba thakda honari adu phurup asida karigumba Durga Puja tawu matamda panthobi iratpa Bishakumra tawu numita ekhoi sulai iratpa matabugi mahuta tungkoi gadaba lining laisol pangthok rimge apam phongdokhi numin iningi thorom asida Manipur Tripura amadi Assam mphum kayadagi miyoi kyana saruyari Narcotic and Affairs of Border Police na drug konana nupi ohum phare makhoidagi heroin gram powder gram kunmanga SP capsule chatret marifu amadi N10 Chani Kunithoi Fagle Amoromda North Eos Dagi Nupi Masu Draka Konana Fare Mangondagi Sel Oina Lupa Lakani Lising Taranipal Chonga Kumanga Heroin Powder Kra Amadi Daisipam Strip Amasu Fare Haina Police Department PRO Cherolamana Kangali Hausit Sanabi Pao Masigi Sanabi Pao da Football Kanglai Park Students Association sponsor Taraga All Manipur Football Association Amphana Sinduna Imphal gi Polo Ground da District Mahana Saru Yadun Chathariba Chahi Taratret Makhagi Nupamsagi Mari Suba Inter District Kanglai Park Football Trophy ngasa sane kiba match ta DSA Bisnupurna DFA Thawalu goal ahumani da mighty bipikre DSA Bisnupur gi mai pakwi goal singadu M Bizoina goal ani amadi chanki atoba goal aduna Ice Ananna chankibani DFA Thawal gi goal ani aduna AK Loyangamba amadi Chingnau Sangna Chanki Hayeng DSA Sadai Hills amadi DSA Kaksing Sanagani Imphal ke Polo Ground the Chathariba Ahanba Kanglai Park Kabaddi Trophy Sub Junior Boys King Sanekiba the NSC Mayang Langjingna KSWC Kurai Kongpalbo Point Humpunitoi Nipumri the Mighty Pikre Atopa Mes Amada KSWC Kurai Kongpal the WSWC Wagaibo Point Nifumatoi Kuntramanga the Mighty Piki Sai RC ki team Laktavadagi Satakiba Trophy Asidagi Tantokre Hari Mari Suba Kanglai Mega Sports Festival Mari Lenana Ya School gi Gopal de Mandapur Sathariba Mari Suba Kanglai Park Kang Trophy gi ngasi sanakibada Ya School Kangkut Team A na Wangoi Kangkutpu Panjal Kuntrama Kunithoi da Mighty Pikre World Martial Art Council amadi Non Olympic Council of Asia na sinuna thas ki tarani thodi gi kunithoi phawa Bangkok to pangthokadoriba World Martial Arts saru yagataba India team da Manipur gi sanaroi ani Namboldagi Waripam Rojita Devi amadi Mekola Dr. Santi Kumar Khalakle Hairi YDCL Pungdom Bamna Sinduna Ofa Playground da Team Taratrun Saruyadun Sathariba Fast Pungdom Bam Cup Lamlai Kenda Village Wise Men Open Football Tournament Asisane Kiba Hanba Mesta PYPC Pungdom Bamna SSC Team B Sektabu Goal Ahumam the Mighty Pikre Ani suba mesta BSU Nongpo Kaksingna SY Pungdong Bom Goal Mari amada Mighty Pikre ahum suba mesta YSWC Sabungkok amadi YYC Yorbung Goal anini sanadun draw chatkre Manipur Veteran Hockey Association Sindro tha asigi tara manga digi ahum suba Khumuksam Ibungo Yaima Memorial Veteran Hockey Tournament amadi ani suba state level Veteran Women's Hockey Tournament Khumuksam Ombi Leonly Debbie Memorial Trust Khuyatong na sponsor tawduna Kumalapaki Hockey Stadium da Pangtolagani Saruk Yaningba Club Organization Singi Team Singna Association Asidik Akumarol Kanglaba Yagani Haidi Manipur Veteran Cricket Association ki miyeng Makhada Model Club Singa Makhana Sinuna Thasgi Tara Manga Gilang Thabal Public Ground da Ahanba State Level led Aribam Amutombi Sarma Memorial
Colors Dress Veteran Cricket Championship Pangtolgani Manipur Veteran Cricket Association da affiliate Auraba Club Singna Akumarol Model Club Singa Makha Amadi Veteran Cricket Association Kanglaba Yagani Kang Sai Kuding in Ping Altana Sanaba Kang Masanagi Omlak Suba Oinangasi Kangla Sangom Sang Committee Holder Pangtokre Ima Lemerel Kangkut Nasinduna Yausang Manung the Jay Kuding Pangtopa Kang Sanaba Sida Kangla Sangom Sangi Akobi Labi Nupikana Saruyaki Irom Yumzau Lairembi Community Hall Singdamai Chinga Makada Chatariba Mari Suba Kanglai Park Saibi Yendam Nabagi Kezi Kuntra Mangati Kuntra Fabugi Nupi Masagi Pangtokibada Mihulski Ti Ais Tanik Sanana Ahanba Missy Kolgi Anupamana Nisbatakre Category Asigi Individual Gi Pangtokibada W Ngantoi Amadi Ais Taungamba Amadi Mihuls O Yaitumana Ahanba Nisuba Amadi Om Subatakre Nupi Masagi Kezi Kuntra de Kuntra Manga Pawgi Pangtokibada Missy Kolgi Ti Ais Sanatoi Kumbi M Niva Amadi Liklam Gi PS Mirandana Ahan Bani Suba Amadi Omsu Takre Nupi Masagi Kezi Yankadi Yankama Fabu Pangto Kibada Modern Academy Gi N Poringanba Amadi Kumbi Gi Ice Rosi Binan Ahan Bani Suba Takre Nupa Masagi Kezi Kuntra de Kuntrama Pawi Pangto Kibada Missy Kol Gi Dananjoy Liklam Gi Ke Ramchandra Amadi Mihulski Ti Ice Poringan Ahan Bani Suba Amadi Omsu Takre Football sayang Ahanba Niles Wahengbam 5A side open soccer tournament ngasidagi team kumatwina saruyaduna sayang dalaiba usa Baban Club ki ground da hokre Ahanba Niles Wahengbam Memorial Soccer Tournament ki organizing committee ni sinna hogdokiba tournament asida UBC sayang ki President Rajkumar Isorjit Trust Committee ki Chairman Haubam Kiso Amadi sayang ningthau Maira Paibi Luki VP AK Sahen Bisu Saruyaki Dr. W Imo Amadi Maki Manungna Maki Leki Ramachanapa Niles Wahang Muming the Katpa Trophy Asing asi Ayuki Sanakiba Ahanba Mesta AS Kwakatel na MBS U Wahang Mamlekabu Panzel Manga Hum Amadi Aniso Mesta Nem Yoda na Silya Ingudam Lerakpu Panzel Taranipal Amada Maiti Pikre Nungtil Sanakiba Ahanba Mesta BFC Sangna Nemyo Dabi Nepram Menjorbu Pantil Taranipal Anida Amadi Marisuba Sanakiba Mestana UBCA sayang na Quaining Taulerak Bibu Goal Animarida Amadi Mga Suba Sanakiba Mestana FC Uripok na YPU Mainoler Pu Goal Ohum Amada Maitiba Pikre Taruk Sanakiba Mestana UBC sayang na Lucky 5-star Malombu Goal Taruk Sunoda Maitiba Pikre Iroi Semba Youth Development Club ki nauna senggot pasana bungma miyam na kusina kre thoromasida DGP Oramba Yumnam Joy Kumar Iroi Semba Youth Development Club ki President Irengbam Ram Singh amadi Sports Science and Physical Fitness Center Officer in Charge ke course mitaina tharomapu singoi ki wangang ke basingna lamdam masida nauna sengole basana bungasina national amadi international thake sanari sing putok pada chauna mating pamung ngamlagani hai wafum sing phongdona ki तसेंग हर बार ग्राउंड से तो कोई रहता नेशनल और इंटरनेशनल लेवल की प्लेयर तो बुतोकने हैं बिदुदे आई बदुमती थाजते वसीले लेवल कोई ना सगार प्ले ग्राउंड से वसीले बीबी हम प्रपोजिंग कहना होता नसागी हेल किया गो नसागी सात्री सिंह अहल मन सिंह देवी कोलिम सिंह सिदा किधर हेल किया आई अक्सर से फैनना बा मादी इतने लेने बगी अदुग बगी मिन्स हुए बा अदुग बगी पागई कोई गनी Badminton Numit mangani Sathagadaba Anisuba LLBA Badminton Championship Lisangani Tara Mahang Sidigi Tera Lukram Lerak Community Hall Hokre Imphal West District Badminton Association Gilamzing Bakada Lukram Lerak Badminton Association Sinno Chathaba Championship Asigi Hogdopui Thoramda Sai Asigi President Police Medal Funkiba Inspector T Sanatomba Amadi Association President L Sritina Thorum Mapusing Oiki Sanari Kuntra Tarina Saruyaba Championship Hogdopui Thorum Aduda President Oikiba L Sritina Sanaroi Sing Sanabagi Lambida Mai Pang Sangsin Gahabadi Matam Naiba Habasi Yamna Maruiba Amadi Sang the Bayadraba Masak Amani Haina Pongdoki Chief Guest Oikiba Inspector Sanato Bana Badminton Masana da Manipuri Singa Yam Chanaba Masana Moivana Masana Sida Akan Maming Sangduna Sangolabadi Manipuragi International Player Kia Putopongoni Manipuri Singi Kwaidi Aswan Badi Kang Makanba Wat Pasini Haiki I think we have what I said what you were saying, we have what I thought the realize I have the school day
मैं भी मुझे उन्होंने करने को मैं मुझे मसला नहीं इधर नजर आते हैं तो इवेंट्स इधर उन्हें सब पे आमोगा हमारे सिंह मैंने शिला करके ये तमाम को ये Housing ngasi nongmangi ingsa gi pau lobirasi ICAR lampel party ke phangwa pau gi matung ngasi khwadi saba degree Celsius kulumdoi khwadi ingba degree Celsius mapal dasmik mari nungsita yawba ising manali chang ayukta chada marfu mapal nungthilana chada yangkai mapal nong takhide Housing arobada maru pau amona yausang kumai ngasi digi haukre lekai kaya yausang sports haunakre ISTV awang nupok kongsat route northeast ngasi mai pan infal halakle amasung Chengi manung hanjen mafam singda uwa kokthokpada forest department ning sin bangamdre hausi ko na ISTV news matha siloisinjere ming tabe punangpu yausangin yapa pawzel pizabol loina amukhana kurumjere